Hi mayam, ngasi di Sunday ni, ay Sunday siga ngasi nga kauta ama laujarure. Si nga se tuna fish kauri, ase jengbiu. Asiga makan mayam lay, ay ngasi tuna fish ni, asi weight na 500 gram. Ubi bera mayam, weight se 500 gram ni, price na 320 rupees. Sahunga kun lahori, si ay ngasi si sigi oina mukbang sigi oina thangacherage mayam. Ado ngasi di ay bazar da ngahak chaluraga si tuna fish oina thongjerage. Ase difference mayam lay makan nga kauta da ay ani laurai makan ama hakal lay ama doi utcharake. Fish da aina fish da hapsangiba ama do utcharake. Amana si leire siga ama leire asi atoba namita thongjarage. To ngasi gidi aina thonge khallise siga leire akoi fish to asi oina thongage tuna fish se mayam. Dudi ai thongage ko hoi nga leiga sabagi mukbang na muk thangacherake mayam. Sai nga kauta do ai ase nga kauta do thuaire makhum do lawthwe he tuna fish to siga leire. Tuna fish to jengbiu mai piece se siga jawi se magi mahi se loi thaw motani mon jawi se pising ke samai lai khatap na pa tobita ban ta dikai ni nga so bagi ne base samai na piece siga lai du ai ase siga asagi hijang dugi gravy masala alu amani khak hapaga ai ase ngaujari maninje jamna lai ase siga asagi nga matum do siga hapsala nga ngaurani swaina amam ta hapsalaga ase nga ngauraga adoi mahi kitang hapaga ayam utlake siga matum hingdo hapsalle swaina nga ngaurani nga ngauraga adoi mahi hapani tap na to na tadi kai gani tuna I khabai se smaina apak pa khabai na tawini nga ngobiro aduga mahi katang hapaga dugai jarani hijang mulle mayam ai hujik khaidoga mukbang ge ready tawjarage mayam. Hi mayam, asagi aina tuna nga thongbado asiga leijare asise tuna fish curry duni asiga singju leire asiga sauri thongba leire asiga squash boil leire aduga gidi somna tilhau leire mayam do hujik ai chaba hojarage mayam chak chabirabo ai ahamada ising adang thakchage mayam. Amada ising khara thakchadi nungai jade dun ising atang thakchage ai kuchidi sada hamjare siga squash boil leire adugai di asi tuna fish to siga leire si thau jam jauri aduga masada temado jaramba thau doi loi hapchade dumaksu thau matani jengu enjang si color se fish se matum se nga se jam chawmaina matum se jen matum damai tawre thau se khuthok amani ai loina hapchade thau se asiga singju leire mayam adugai di asiga sauri thongba leire sauri sidi khwaide pamjabani ai adugai siga squash boil leire asomda tilau amani kha leire adudi hujik chaba horasi mayam chak charabo aidi hujik barogi chage tauri mayam si barogi ne na chadoise mayam tuna fish se टमाटर जावसु फंगी जावदबसु फंगी आई से टमाटर जावदब लौरिनी अदुगगी nga kauta ama dusu khamin sinbi जावसु फंगी जावदबसु फंगी आईदी जावदबदो खल्ला लौरैनी
ꯑꯖꯥꯎꯕꯗꯣ ꯈꯔ ꯁꯤꯟꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯆꯥꯔꯒ ꯃꯍꯥꯎꯗꯨ ꯌꯦꯡꯖꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯉꯒꯦ ꯃꯥꯏ ꯒ꯭ꯔꯦꯚꯤꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯁꯤꯀꯣ ꯃꯌꯥꯝ ꯁꯤ ꯍꯥꯟꯅ ꯆꯥꯔꯒꯦ ꯍꯥꯎꯋꯦ ꯃꯣꯔꯣꯛ ꯁꯥꯏ ꯉꯥ ꯑꯆꯧꯕꯅꯤꯅ ꯑꯩꯅ ꯃꯣꯔꯣꯛ ꯈꯔ ꯌꯥꯝꯅ ꯍꯥꯞꯄ ꯑꯗ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯦ ꯌꯦꯡꯉꯒꯦ ꯍꯧꯖꯤꯛ ꯆꯥꯔꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯣ ꯑꯁꯤ ꯉꯥꯁꯦ ꯃꯔꯨ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯑꯍꯟꯁꯨ ꯆꯥꯕ ꯉꯝꯒꯅꯤ ꯑꯉꯥꯡꯁꯨ ꯆꯥꯕ ꯉꯝꯒꯅꯤ ꯃꯔꯨ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯕꯣꯏꯜꯅꯤꯁꯦ ꯏꯁꯀ꯭ꯋꯥꯁ ꯆꯝꯐꯨꯠ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯩ ꯃꯌꯥꯝꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝ ꯑꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯣꯔꯣꯛꯁꯦ ꯈꯔ ꯁꯥꯕ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯤ ꯆꯥ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯇꯨꯅꯥ ꯐꯤꯁꯁꯦ ꯑꯩꯈꯣꯏ ꯆꯥꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯤ ꯆꯥꯔꯦ ꯑꯗꯨ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕ ꯇꯨꯅꯥ ꯐꯤꯁ ꯆꯥꯕꯤꯗ꯭ꯔꯒꯗꯤ ꯆꯥꯔꯒ ꯍꯦꯛꯇ ꯇ꯭ꯔꯥꯏ ꯃꯥꯔꯤꯔ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯍꯥꯎꯔꯤ ꯇ꯭ꯔꯥꯏ ꯃꯥꯔꯤꯔ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗꯤ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯌꯥꯡ ꯂꯝꯗ ꯂꯩꯕꯅꯤꯅ ꯃꯌꯥꯡ ꯃꯔꯣꯟꯁꯦ ꯈꯔ ꯈꯔ ꯌꯥꯟꯁꯜꯂꯛꯏ ꯁꯤꯡꯖꯨꯅꯤ ꯃꯌꯥꯝ ꯁꯤꯡꯖꯨ ꯇꯤꯜꯍꯧ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯁꯤ ꯉꯥꯁꯦ ꯏꯃꯥꯟꯅꯕ ꯆꯥꯛ ꯄꯤꯖꯕꯗ ꯄꯤꯖꯕ ꯖꯥꯠꯅꯤ ꯌꯥꯝ ꯍꯥꯎꯋꯤ ꯌꯥꯝ ꯐꯖꯅ ꯍꯥꯎꯔꯦ ꯏꯁꯀ꯭ꯋꯥꯁ ꯃꯍꯤ ꯊꯛꯀꯦ ꯃꯌꯥꯝ ꯑꯩ
1K ꯐꯥꯔ ꯀꯃꯦꯟ ꯄꯥꯖꯔꯛꯀꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯌꯣ ꯑꯩ ꯀꯃꯦꯟꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯂꯥꯛꯏ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯑꯃꯠꯇ ꯂꯥꯛꯆꯗꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯌꯥꯝ ꯍꯔꯥꯎꯖꯩ ꯅꯦꯒꯦꯇꯤꯚ ꯀꯃꯦꯟ ꯑꯃꯐꯥꯎ ꯂꯥꯛꯄꯤꯗꯕꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯩꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯁꯤꯌꯥꯔ ꯈꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗ ꯃꯌꯥꯝꯅ ꯂꯥꯏꯛꯁꯨ ꯇꯧꯕꯤꯌꯨ ꯑꯩ 1K ꯐꯥꯔꯀꯥꯟꯗ ꯀꯃꯦꯟꯗꯣ ꯄꯥꯖꯔꯛꯀꯦ ꯑꯩ ꯀꯃꯦꯟ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯄꯨꯝꯅꯃꯛ ꯂꯣꯏ ꯅꯨꯡꯁꯤꯅ ꯊꯥꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗꯨꯒꯤ ꯄꯥꯕꯗꯣ ꯁꯥꯡꯃꯜꯂꯅꯦꯅ ꯈꯔ ꯑꯃ ꯂꯧꯈꯠꯂ ꯁꯨꯝ ꯊꯝꯃꯦ ꯑꯗꯣ 1K ꯐꯥꯔꯀꯥꯟꯗ ꯑꯩ ꯄꯥꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯌꯦꯡꯒꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯀꯃꯥꯏꯅ ꯇꯧꯏ ꯌꯦꯡꯒꯦ ꯃꯌꯥꯝ ꯑꯇꯩꯁꯨ ꯂꯣꯏ ꯍꯥꯎꯏ ꯍꯥꯎꯔꯒꯁꯨ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯐꯪꯕꯗ ꯃꯥꯏ ꯃꯍꯥꯎꯁꯦ ꯇꯣꯡꯉꯥꯜꯂꯦ ꯑꯃ ꯑꯩꯈꯣꯏ ꯄꯥꯝꯖꯕ ꯃꯩꯇꯩꯒꯤ ꯍꯦꯟꯖꯥꯡ ꯑꯣꯏꯕꯗꯨꯅ ꯇꯧꯋꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯎꯋꯦ ꯑꯩ ꯁꯤꯡꯖꯨꯁꯦ ꯏꯀꯥꯏꯊꯕꯤꯒ ꯈꯥꯃꯦꯟ ꯌꯨꯝꯗ ꯄꯥꯟꯕ ꯈꯥꯃꯦꯟ ꯃꯆꯥꯗꯨꯒ ꯇꯤꯜꯍꯧꯒ ꯎ ꯃꯣꯔꯣꯛꯀ ꯉꯥꯔꯤ ꯂꯧꯔ ꯃꯦꯠꯄꯅꯤ ꯑꯗꯣ ꯀꯪꯂꯥ ꯕꯨꯖꯤꯌꯥ ꯈꯔ ꯍꯥꯞꯆꯜꯂꯦ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯩ ꯍꯦꯟꯖꯥꯡ ꯃꯌꯥꯝꯁꯦ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯂꯩꯔꯦ ꯑꯁꯤꯒ ꯁꯤꯡꯖꯨ ꯂꯩꯔꯦ ꯑꯁꯤꯒ ꯇꯨꯅꯥ ꯐꯤꯁ ꯊꯣꯡꯕꯗꯣ ꯂꯩꯔꯦ ꯌꯦꯡꯕꯤꯌꯨ ꯇꯨꯅꯥ ꯐꯤꯁ ꯊꯣꯡꯕꯗꯣ ꯁꯤꯒ ꯂꯩꯔꯦ ꯑꯁꯤꯒ ꯏꯁꯀ꯭ꯋꯥꯁ ꯕꯣꯏꯜ ꯂꯩꯔꯦ ꯀꯔꯝꯕꯅ ꯃꯌꯥꯝꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯣꯏꯒꯦꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯝ ꯇꯞꯄꯤ ꯃꯌꯥꯝ ꯃꯣꯔꯣꯛ ꯁꯥꯏ ꯃꯌꯥꯝ ꯃꯣꯔꯣꯛ ꯁꯥꯏ ꯃꯣꯔꯣꯛꯅꯦꯅ ꯑꯩꯅ ꯗꯤꯃꯥꯄꯨꯔꯗꯒꯤ ꯃꯇꯛꯄ ꯂꯩꯔꯛꯄ ꯎ ꯃꯣꯔꯣꯛꯀ ꯑꯩ ꯍꯤꯟꯖꯥꯡ ꯂꯣꯏ ꯍꯩꯖꯤꯟꯖꯔꯦ ꯃꯌꯥꯝ ꯍꯩꯍꯧꯗꯔꯦ ꯇꯨꯅꯥ ꯐꯤꯁꯇꯣ ꯆꯥꯊꯣꯛꯑꯒꯦ ꯇꯤꯜꯍꯧꯁꯦ ꯀꯥꯎ ꯂꯩꯍꯧꯔꯦ ꯆꯥꯊꯣꯛꯑꯦ ꯁꯤ ꯉꯥꯁꯦ ꯃꯁꯥꯒꯤ ꯊꯥꯎ ꯌꯥꯝ ꯌꯥꯎꯕꯖꯥꯠꯅꯤ ꯊꯥꯎ ꯃꯌꯥꯝ ꯌꯥꯎꯔꯝꯃꯤ ꯇꯦꯃꯥꯗꯨꯒ ꯑꯩ ꯂꯣꯏ ꯍꯥꯞꯇꯔꯦ ꯁꯤꯡꯖꯨ ꯂꯣꯏꯔ ꯆꯥꯕ
ꯂꯩ ꯃꯈꯥꯗ ꯁ꯭ꯀ꯭ꯋꯥꯁ ꯕꯣꯜꯁꯨ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯂꯣꯏ ꯆꯥꯔꯦ ꯆꯥꯃꯁꯀꯤ ꯊꯕꯛ ꯂꯣꯏꯔꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯇ ꯃꯉꯥꯏꯔꯦ ꯑꯃꯨꯛꯇ ꯂꯣꯏ ꯅꯝꯖꯟꯒꯦ ꯆꯥꯛ ꯄꯨꯝꯅꯃꯛ ꯌꯦꯡꯉꯨ ꯇꯤꯜꯍꯧ ꯍꯥꯎ ꯁꯧꯒ꯭ꯔꯤꯒꯤ ꯇꯤꯜꯍꯧ ꯍꯥꯎꯔꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯃꯍꯤ ꯊꯛꯇꯣꯛꯑꯒ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯁ꯭ꯄꯦꯁꯦꯜ ꯇꯨꯅꯥꯒ ꯁꯧꯒ꯭ꯔꯤꯒ ꯊꯣꯡꯕ ꯇꯨꯅꯥ ꯊꯣꯡꯕ ꯑꯃ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃ ꯑꯩ ꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯒꯦ ꯈꯨꯠ ꯍꯥꯝꯃꯒ ꯍꯣꯔꯦꯟ ꯁꯣꯟꯗ ꯑꯃꯨꯛ ꯆꯪꯉꯒ ꯐꯖ ꯍꯥꯝꯖꯒꯦ ꯍꯧꯖꯤꯛ ꯈꯇꯪꯒ ꯍꯥꯝꯃꯤ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯄ꯭ꯂꯦꯠꯁꯦ ꯊꯥꯡꯗꯖꯔꯒꯦ ꯄ꯭ꯂꯦꯠꯁꯦ ꯊꯥꯡꯗꯔꯒ ꯑꯩ ꯃꯌꯥꯝꯗ ꯋꯥ ꯑꯃ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯁꯤ ꯊꯥꯡꯗꯖꯔꯒꯦ ꯃꯌꯥꯝ ꯑꯗꯨꯗꯩꯗꯤ ꯃꯌꯥꯝꯗ ꯍꯥꯏꯖꯕꯗꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯧꯖꯤꯛ 1K ꯌꯧꯒꯗꯕ ꯈꯔ ꯈꯛꯇ ꯉꯥꯏꯔꯦꯅ ꯈꯟꯖꯔꯤ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨ ꯁꯤꯌꯥꯔ ꯈꯔ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯌꯨ ꯑꯗꯣ ꯑꯩ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗꯅꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯁꯤꯌꯥꯔ ꯈꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯍꯩꯅꯁꯨ ꯅꯝꯖꯕ ꯅꯠꯇꯦ ꯃꯌꯥꯝ ꯅꯝꯅꯕꯗꯨꯒ ꯚꯤꯗꯤꯑꯣ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯅꯕꯗꯨꯒ ꯑꯩꯁꯨ ꯑꯃ ꯍꯥꯡꯖꯅꯤꯡꯗꯨꯅ ꯍꯥꯡꯖꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯈꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯛ ꯅꯠꯇꯦ ꯃꯨꯛꯕꯥꯡꯅꯤꯀꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯑꯅꯧꯕ ꯕ꯭ꯂꯣꯛ ꯍꯌꯦꯡꯒꯤ ꯑꯃꯨꯛ ꯀꯔꯤ ꯂꯥꯛꯇꯣꯏꯕꯗꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯥꯡꯒꯠꯆꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ